Ngarang Prime Minister Narendra Modi na virtual gi kuthangda crore listing ahum chamanga gi chakut thorang project sangkaba amadi urep uyung tamkhraba matung ngasi lupa crore nipan lak yangkai humdoi changna Imphal East ki lamlaida natural grass football field lama sanaba Chief Minister N Birena leihun tamkhre athoi bamitung len oina saruk yakiba Chief Minister na hai Manipur thugaiba pamba singgi makhutta lan pamde haiduna surrender tawbudi eihak ngamloi lamdam asida thokliba irang asida haujikte Manipur kanba pambana kanano amadi Manipur thugaiba pambana kanano haibasi miyamna nongmagi mayek sengna khangnarakle haikhi Imphal ukrul lambida chathok tasin tawriba singda donation gi mingda ayen apan pibiganu lambida gi sel khairaga lan soknagadaba nate hainasu Chief Minister na phongdokhi laiminariba purup kanglup singda yeknabana kanano amadi marupna kanano haiba masak khangbinaba appeal tawki Chief Minister N Birena makha tarduna ireibag ijati gi damak kathokkiba sing aikhoina latuna thamgadabani haina phongdok pagaloina micham miyam gi punsi kannaba yeknaba singbu lanthengnaba thoklak kiba lamdam asigi miyambu ikai khumnaba utki ngasigi thauramadu Rajya Sabha gi MP Sana Jawba Laisemba Power Minister Thongam Biswajit Water Resource Minister Awangbom Newmai Transport Minister Khasim Vasu Mamadi atei MLA kaya susaruk yakhi Hujik phawda Bharat Sarkar gi Manipur Sarkar gi lan ngathoi maramdi akhoi Manipur gi praja kandaba yadabagi tawrai bu lan je kanana no se akhoi khamina batai kari gi tawrai no su khamina batai Manipur ge kun masakam kai ri aroi ha je kanana hai Manipuri sin hai indigenous people sin hai thogai na gi honor kun kanano madu akhoi khamina batai thogai na bu honor jingdu gi makhutta akhoi lan pam de na akhoi surrender dogodra ai di tawoi ba ai surrender taw laiba kai be aroi akhoi mayhoron de gi lemina raiba akhoi silna mayam akhoi punna lemina dab su aroi moi mayamu kan dab su aroi akhoi hujik marup thigada matamne yaknaba machine yaman gada matamne ji foodhill mayam loina security yam loina thamure lanse maitai ga jati ama dugana tiaba lanse Manipur sarkar ga thengna gada lane ba Manipur sarkar ga Bharat sarkar ga thengna gada lani thengju thengnari he hawbadagi commando sing natra ba front da changa ga kapna rise mayam punna mo imai bel sing inau sing akhoi poning handa gumsi akhoi unity raisi yeknaba masak khangsi marup masak khangsi adugo hoji aina hagi badmaina sigi lambi simtang gari that pa check to hosim to hologum